Robert Naorem Best National Costume Award handokhre. Rajasthan ki konung Jaipur da pangthokiba Miss Universe India gi finale da Manipuri gi mahut sinduna saruk yaribi Danube Kangjam gi costume designer da pirakiba Best National Costume Award adu handokle haina phijol adubu design tawkiba Manipuri gi maming leiraba designer Robert Naorem na phongdokhre. Hiramasi gi matang da Robert Naorem gi official Facebook page of thagalakpa post amada hai Danube Kangjam na ngasi competition asigi top 20 fawda san bada yamna matik saba miyoi ni adubu mahangna top 20 salaktaba haibasi yamna laibak thibani masida Manipur gi miyam pumbana nungaitaba fawi competition asida Danube Kangjam na makong bathang tarak pangam khidaba asida mahakpu sogotpa Manipur gi miyam na yaningda wafum kayamarung phongdokhibani loinana Danube na thoidok hendokpa performance utki haina phongdoknakhi adubu maming fashion designer ama oivata natana culture and sector da thabok tawduna lamdam masigi mixed kayamarum purakraba designer Robert Naorem nasu Best National Costume Award asi handokwaga loinane award asigi wahantho amata leitre haina makha tana phongdokhi Robert Naorem na thagalakhiba post asibu miyamna share tawduna athuba matamda viral oikhi loinana competition asige selection tawbada aranba kayamarum yaure habina singba marang kayamarum singnaragle loinana jury singna henna transparent oina thabak tawhaningbagi wafum kayamarum so phongdoknakhi adum oinama organizers singi maikaidagi haujimaki oinadi Robert Naorem gi wafam asida paukhum amata pirakpa leitri ngarang Jaipur da pangthokiba finale gi thoram aduda Gujarat ki Rihat Singhana ahanba taduna Miss Universe ki competition de India gi mahun sindura saruk yagani loina na ngarang gi competition aduda Pranjan Priyana anisuba amasung Charbi Bergna ahum suba takhibani Mahiroi sing masing henna puba school vehicle sing police na faba houre lengang na driver sing bu khongoi na ba leptrabadi thabak leplagani association Mahiroi sing gi safana bagidama school vehicle sing na mahiroi masing henna pudana ba traffic control police wing na khangan kebaga loina na ngasi dagi mahiroi thindok thinjin tawriba van amasung bus sing da seat capacity dagi mahiroi sing masing henna puramba sing drive saduna fine thian ba hokre Manipur lenga ki thausil gi makha da ngasi traffic police na tongan ba mafam sing haibadi Kangla mamang Bisnupur kwa kaithel na singba mafam sing da mahiroi pudana lakpa van sing khamduna drive sathaki loinana mahiroi masing hena puramba van sing khamduna driver sing da salan ka khanki maram asida lenga na driver sing bu khongoi na ba leptrabadi thabak leplagani haina all Manipur school student transporter association na phongdokhre hiramasi ga mari leinana Chief Minister Nongthoma Birena social media da thagalpa post amada angang singbu behen manung da ngari nambagum namlaga puba yaroi sel khaktagi khanba yaroi mahiro singbu safa hanba haibasi top priority ni Manipur police amasung traffic authorities singna school behen singdam angang masing hena haptuna puba thingna bagi damang nungtigi sek togoni haire traffic control police wing gi SP Pramesh Arambam na khuyek piduna thadorokpa zerol amana hai Gari da chathok chasin tawriba mahiroi singi yaifanaba Manipur lenga ki transport department na kumja lisingani tara mangagi September kunithoi da gazette extraordinary thoktuna mahiroi puriba school vehicle singna mahiroi masing hena pudana ba advisory ama thokhiba leire lenga ki khongthang asi khudong thingai oiba mawong da van natraga bus ta mahiroi masing yamna namsinduna puba amasung shopping crore community on road safety na haksin na lawrokpa asidagi lokholakpani van natraga bus service tawriba singna masagi seat capacity dagi mahiroi masing hena hapsinduna puba asina lo thugaibada natana brake khangpha fawada accident thokpa amasung sokpa yabagi sangsi hengalale maram aduna school singna amasung school vehicle singna lengang na thokiba mahiroi masing hena pudana ba order adunga na satpiyo lenga ki transport department na thokiba order aduda mahiroi thindok sinjin tawriba gari singna masagi register seat capacity tagi chada ama dasmik manga dagi hena pudana ba khangan khibani makhata na Manipur lenga ki transport department na kumja lisingani 53 gi September 3 ta thokiba Manipur gazette extraordinary number maga marfung mapan gi matung ina seat capacity digi hena mahiroi puramba gari gi driver singi mathakta traffic control police wing na motor vehicle ek lisingani trampan gi makhada fine thia lagani mahiro singbu safa hanba haibasi khwaidagi maru oi maram aduna vehicle association singna lenga ki order asibunga na chapi amadi mahiro singi safana bagidama punna thongdang longmina si haina su cherol aduna makhatari nakal amarom de school vehicle association ga lenga ka yasinaba purakringaida lenga na van service tawduna mahiroi thindok thinjin tawriba singbu miyam da mahiroi lalon bagum uhanduna khongoi nariba asi makhata na chatharabadi service leplagani haina all Manipur school student transport association na phongdokhre Paumi singa unaba amada association asigi advisor Priyo Kumar na haiki association asina miyangi thabak tawriglebe asi sauranga sahi nipurom phajilagle association asigi members singna mahiroi thindok thinjin tawduna khuna
खिनाय असि मतेंग पांगदुना लाकपनी मसिदगी फंगलकप सेल खरने इमुंग पुदुना लाकपनी ममांग थक्ते एसोसिएशन असिन लेंगा के मरी लेनबसिंग द भेन अमद माहिरोय कया पुबा यागनी अमसुंग गारी अतोंगमलना कया लोगनी हाइबसी लैपटॉप पिनब तकनदुना लाखी अदुबु ngasi फाव थबक तो ओंथोक्तना लागली अदुगा ngasi इखंग खंगौदना सर्विस तौरिबा भेन सिंग फादुना चलान काहंगबा अमसुंग लाइसेंस फाव ककनी हाइबो वफम थमलकपा असि लाइबक थिबने हिरम असिदा मरी लेनबो अथॉरिटी गा एसोसिएशन असिगा पुन्ना फमिनादुना एसोसिएशन असिना तौरिबा थबक असि करिनो हाइबा खंगमिनबा मथौ तारे लेंगांगना भेन सर्विस तौरिबा सिंगबु महिरोय ललोंबगुम मियामदा उहंदुना खोंगोइनबगे थौंग याबा ngamloi yanaba amagi makhada lenga ka wari sadri fawba makhatana asiguma thong chathabiganu rigumba yanaba puraktana asiguma thong asi makhatana chatharabadi lagliba september 9 dagi van service leplagani ari lenaba authority singna association asigi member singna thengnariba awaba si khangbiu mahiro singi safanaba seat capacity amasung gari atongma laptop pibada association asina thong launa hangduna lei haina su makhatana phongdokhi